Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Pradhan Mantri Narendra Modi gi pukningi wa Man ki Baat ki 108 suba episode ngasi ayu pung 12 Akashvani gi thongda shandokani. Kunganithoi suba sumang nila ningtam kumay lising ani kun mga ngasidegi Imphal gi Palace Compound leba iboya ma sumang nila sanglenda horgani amasung New Delhi da chatariba Chief Secretary singi mga suba National Conference ki mipam da su ngasi Pradhan Mantri Narendra Modi saruk yagani. Pradhan Mantri Narendra Modi gi pukningi wa Man ki Baat ki 108 suba episode ngasi ayu pung 12 Akashvani gi thongda shandokani tharamasi AR News DD News PMO amasung Information and Broadcasting Mantraloy gi YouTube channel sing da su live streaming tawgani tharamasi LRS Rajanpur da su sandokani masigi Manipuri wahantok Pradhan Mantri na wangang ba hek loibaga Akashvani Imphal na sandokani masin ngasi numidang pung 9 da su amuk hana sandokani dialect lol sing da na hayeng sandokani Kunganithoi suba sumang nila ningtam kumay lising ani kun mga ngasidegi Imphal gi Palace Compound leba iboya ma sumang nila sanglenda horgani Manipur State sumang nila Council sinduna kumay asigi hogdokpagi tharomda Art and Culture gi Commissioner Ais Gyan Prakash amasung JN Manipur Dance Academy gi Director P Bilas Singh saruk yagani Festival asida puna sumang nila mapan ukani masitha asigi teret masitha mathang thagi teret lushingani Security Force na Raja asigi mafang kaya thi humba amadi area domination ki thabak lep na chathari Manipur Police Control Room na thokpa cherol aman hai Imphal is the lage hangang police station na korba mafam singdegi miyo ani kulai ga kona na fare makhoi digi 9mm ki pistol aman nomoi madu kuntra mato yauna ate polong kaya fagat pangamle Manipur Police na ngarang Imphal West lage pasoi police station da smart Malkhana ama hangdokre Malkhana asina police ki thabak thorum sing mapung phana pangthok pangam hanna bahona bada achoba mateng oiragani Anoba criminal law singi matang da nomagi oiba kanane na bigi thoram ama tenopal zila gi more ward number 2 gi manung channel leba mission vang dangarang pangthokre thoram asi district legal services authority chandel national legal service authority amasung Manipur state legal services authority na punishin bani thoram adu da more gi judicial magistrate first class amasung Manipur state legal services authority gi deputy member secretary na resource person oina saru yaki madu da police investigating unit amasung central security force gi official sing saru yaki pau Maratha na atemba break ama. Akashvani Imphal gi pau kangbuna sahi loibagi akhana na puthok chaba thoram ing komja lising ani kunmanga bu hangat na yengba Pradhan Mantri Narendra Modi chahi asigi September 13 da Manipur da lakhi मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है डेंगी लाइना न ख्वाइदगी सोखन बसु सही असना ओइखी अतुंग सिंग लैहंद्रगदी हाइरेब मस्कुइटो सिमागी मरुंग कोखुम लेतदना कांगा से लाइन अखोइना कंट्रोल तोबो याय Akashvani Imphal na miyam gi seba torokpa chahi hufu farakpa diamond jubilee gi thoram chahi asigi November manga da pangthokhi Akashvani Imphal has completed 60 years of service. I understand it made its humble beginning on 15th August 1963 actually within the Raj Bhavan complex. chahi asigi February 9 da Mukhya Mantri Nongthombam Biren pham thadokhi Rashtrapati gi sasan lakhi इसिंग इचाउगी अवाबा सानरोय सिंगी माइ पाकपगी नुंगाइबा maramda maktada lanjenaraba IDP singi wakat chahi asida thokiba thodok singni soidana tabiu sahi loiba numit December 13 numidang pung 9 makhai Akashvani Imphal gi pau kangbuna puthok chaba akhanaba thoram ing komja lising ani kunmanga bu hangat na yengba Tabi ripa pawasi Akashvani Imphal degini. Pradhan Mantri Narendra Modi na Chief Secretary singi mga suba National Conference ki ngarang nini chamba nimita savabati oina saruk yaki New Delhi da chathariba mifam asigi ngasi aroiba nimita su Pradhan Mantri saruk yagani mifam asi kendra amasung Raja singi marakta apaba mari thamduna leba asibu hena manglom da chakhona nabagi pandam da pangthokpani mifam asida mapung oina lengak sasande technology sinava left wing extremism thengnaba atma nivar amadi tourism na chingba hiram kaya da mapung oina khanaki mifam asi human capital for Vikshit Bharat haiba hiram da pangthokpani
राष्ट्रपति द्रौपदी मुर्मू ngasi awang thangba Karnataka gi Karwar da leba INS Kadamba Naval Base chatkani mahangna Gawade gi Karwar Naval Base chatkani mafam adu da mahpu Karnataka gi Rajapal Tharwar Changelo amadi mantri kayana taram okani madugi tingda Rashtrapati na Kanwar Harbor gi Samarin tongani hanagi Rashtrapati APJ Abdul Kalam na lisingani tarukta Vishakhapatnam dagi Samarin tongkraba matungda Rashtrapati Draupadi Murmu na Samarin tongba anishuba Rashtrapati oiragani Varat Lalmina Pakistan ki terrorist sing takthong nabagi damakta Jammu amasung Kashmir gi Kiswar amasung Doha jila singda winter counter terrorism gi operation sing chathari ngaksal gi pauna hai tongan be intelligence agency sing na pirak papaw gi matung ina Pakistan ki terrorist kuntra degi na kuntra manga fawba mapam sing aduda lotuna leiri paus na makhatan hai Varat Lalmina mapam adudagi awangba amasung untaba mapam sing da terrorist sing asibu fana nanaba operation chathari Department of Consumer Affairs na pakalapa Thaurang National Consumer Health Line na tongan ba sector kontrama thogi lupa koti nipu manga handuhan bangam kre Consumer Affairs Food and Public Distribution Mantraloy hai haukiba thani pal asida consumer leasing hungphu tere ki wakat sing lotion bangam kre mantralo asina makhatan hai e-commerce ki sector gi oina wakat leasing kuntra mapan hena laktuna khwaidigi masing yam pa wakat oiduna punna lupa koti kuntra ni thoi handuhan kre Jammu amasung Kashmir gi Upar Rajapal Manoj Sinha na hari Safe correlation da like romba lakpa miyang gi khudong chana bidama athuba matam da helicopter service le helagani tharong ase paikhat da ba mapung phana sem saba loire wafam asi katra da leba Srimata Vaishnav Devi University gi taramathu shiva convocation da Upar Rajapal na phongdokhibani Indian Meteorological Department hari Punjab Haryana Chandigarh amasung Uttar Pradesh da tha asigi kuntra fawba lechil kungna thagani Punjab Haryana Chandigarh Delhi awang thangba Rajasthan Madhya Pradesh amasung Chhattisgarh jasu lakliba lepa popa numit fawba da ayingba nungshi sitkani nongpok thangba Uttar Pradesh amasung Bihar dasu hayeng yamna ingani hairi lebaki konung Delhi amasung NCR da hojik nungsin mopaki chang wangli Central Pollution Control Board ki matung ina ngarang fawba da air quality index asi Jahumar Fudra Oiki Amaromda Delhi amasung awang thangba Varki Raja Singh da lechil kungna thabana maram oraga rail gadi kuntra taruk thengthena chenki amadi aeroplane singsu thengthena paiki Baluchistan da chathaki ba tongan ba attack anida Pakistan ki lami taruk sikiba adu Baluchistan Liberation Front BLF na chathaki bani hairi Jerub amada BLF ki wangangloi Major Gwaram Balos na hai hauki ba sagol sa nimita Subra Barzagi police checkpoint amasung apunba frontier Korda BLF na nomay kapsin ki hairi ba numit asimakta da Omora da leba military camp da su BLF na attack chathaki ngasi fongba pause singe maru oiba pawgi da mahauzik Heirangkhongjam Bhavan leire Bhavan Ksh.Chitrabhanu ngasi Manipur fung liba pauche singda campaign for justice and delimitation sinduna census amasung delimitation ki matang da khanakiba amasung imoinu irat thawni numit ka mari lainana singa dawriba ngagi melagi chayet na bagi pau tongan ba headline tawduna maru oiba pau ina fongnari JFD gi political conclave na Manipur census yaitho khanaba warep lawkre haina pokna from pauche gi ahan ba headline tawri NRC loiraga census tawna ba warep lawkre haina Shanghai Express Manipur edition gi ahan ba headline tawri sanalebak pauche da Ministry of Home Affairs da taksinduna NRC update tawraga mitop khandok na ba warep na kre haina ahan ba headline tawri pau asi People's Chronicle The Shanghai Express English edition amasung naharol gi thaudang da su ahan ba headline tawri ngami singi yenglaga ngamela ye pangthokpada athingba handokpiu haina All Manipur Scientific Fish Farmers Association phongdok ki bawafam sanalebak pauchegi ahan ba lamai da phongli naha sing toina pulhan bana makhoi gi marakta amatta oiba ki saktam sagatpa ngamlakani haina speaker thokchom Setebatan phongdok ki bawafam nahar gi thaudang pauchegi ahan ba lamai da maru oiba pawina phongli Congress Working Committee gi akhana ba mifam pangthokre mathang thagi mangadagi MZ Nariga Bachao Avian Khongjang Hauragani haina huelan pauchegi ahanba lamai da phongli ai ba laisam Samarendragi Birth Centenary National Seminar pangthokre haiba pau amasu pauchi asigi ahanba lamai da phongli Chitrabhanu Thagachari Bhavan aroibada maroiba pau amukhana Pradhan Mantri Narendra Modi gi pungningi wa Man ki Baat ki 108 episode ngasi ayu pung 13 da Akashvani gi thongda sandokani
kunganithoi suba sumangila ningtham kumai lising ani kunmanga ngasidagi Imphal gi Palace compound leba iboyama sumangila sanglenda horogani amasung New Delhi da chathariba Chief Secretary singi manga suba National Conference ke miphangi ngasi aroiba nimitasu Pradhan Mantri Narendra Modi saru yagani Paulu Zeri